mayam puno empathy na wi channel da taram nok chari mayam huju manipur da relief camp sing da mateng pang bidi mayam puno na pang nari ko aduga aina mangam dra su inaw sing tawga akhoi sen yam li ha ba tare akhoi ju pang ba ngam gi adu pang hi bu yam nungai akhoi lam lap na tar su ha bidi maitei mesen ni ha dana nuksina puksel chaw thoga akhoi ju mateng pang na bani ana mafam khuding da leiba maitei puno na mateng pang ni ko ado 하이버디 센세 양빵닝에 에이지 복제도 아두가 남데 만남디 센 바이더버나고 아두가 이랑 마락시가수 아코이기 수망리라다 야우비바 거기 오자랑이라 하이나 매암나 강나르바 삭 아코이기 마밍 찻바 코미디언 아티스트 아마니 아두 오자세 마사 얌 ngamdre 얌 kanna ngamdabadi 비디오세 에이주 페이스북 땡나바니 소셜 미디어다고 아두가 그마이 tawgera mai nerve ki system je akoi nerve se amna sole aduga nerve ki problem oi bani hai adui mathak tam ka khoi gi gol restore nei bani hai adui mathak tam ka piles ki problem nei hai aduna oja gi video do yeng maga aina adugi stage to lalak pani na ai ngonda ju yap nungai to fa wai ta ko khoi de chu habidi oja gi mang sam do samaina chappa thamaga mana phamung de hipaga mayam gi video dum yeng ak padai da khangi ni ko adu yeng padai khang ma dei di ko na ina facebook to post theng na bada mayamna gpa da angam ba pang nei hai ko adu yam phajaba wafam ni akoi social media da gi through da akoi awana tar ko matam da akoi angam mana mateng khar tang pang na raga amana akoi maitai masen aduga mi mo ina igi mari mo ina ai humanity hai tar not only maitai ga tana ta ko ai imana ba sing khang de karana ma awa tare hai ga di lai tra ga di karim kai dre lai ra ga di khitang da pang ra mi gi punsi ma kan ba ngam ga da ba hai bisni siti ai hana deina pamsai aduga aina phai nungai chi ai gi khong sokhi ba matang da khong ji sokraga adugi ai di gyan men ta dre kak khar matung da adu da changi ba sel imana ba sing na pang na rakpa ai di youtube ta changdri aduga social media da jum yam khang de mi na ko akhoi gi angam pang na rakpa do ona ngamakta da na phau da akhoi gi leiba yumpham da gi lam tangkhai ma tharaga ai se yam wana hingawani hai tare ko aduna hingbagi mamalgi aduga mayamna mateng toropagi masigi mahau se ai chapchana khani hai tare aduna ojarang gilal da fuji hauram gadaba aduga maonda manam phaningam gadaba aduga khoina ju phaning bade masigi matang se abadi yam nungai taba matang ni hai tare aduna feel oi baduga aidi tasengna sen lei tabai ni leidadi ai angamba mateng je adum tawram ge ne khalle hingi makhaidi adun ai sel yam painingi ai nungai bagi nattaba angamba asonba aduga ai ngonda su ai samak phauda mateng mathau ta kana pi tawri ni ko imana ba sing khangna ba sing na mani mata imana bi sure na hai je ida khangbire mane dum mayam na ai ngonda phauda mateng tawi but hujik ti khwai maru oi baje bazarang gilal la ni ko aduna aina hujiki facebook page da changaga number ama lairame number se oja joseph haini hai tare ko oja joseph sisu akhoi gi sumang nila da yawiba afawa artist amane adu oja joseph ki number je na phone tawre aduga phone taw ka da adu ai khwai maru ba ina video du yeng ka da oja je habdi yam ai gi mitta khana na ha ina uru du ga ina yamba joseph ra ina hangu ba ka da mani ina haire adu wari se akhoi na ju yamna fazana haiba ngamde haibadi wari sanar pukanda akhona mayang marakta po chawrok pani na ko loan je haibadi yamna koitharaga thumna fazana ngang je ngamjede haiba tare ado oza joseph tai yam joseph haiba jimadi ai sore na khalle aina oza ko humfe akhodi puko ya ne halle aduga lilagi aduma subane social platform nadi handagi na yaura ga akhoi bu pinga de na khoi cinema yengam badaina pasamna no alam dai ga naina dum yaura bani ura bani ko ana ai adum dang sengok ni aina oja hau do dai record tum jam yam ta halake hello iyam ba jose mo video ra hoi iyam ai asam da gini phone tok jare ise ai asam ni sibsagar district te kini bako hoi adu facebook ta aina hojiki iyam ba rangilal na aksangam dana leibedo hello tai iyam ba ai gi YouTube channel macha ma lei jai ko hoi khoi gi na wana lei bane ai sikha chok to wat nu pa ni na ru ena te yam khoi gi loina video ha na ji ni
ꯑꯩꯈꯣꯏꯁꯦ ꯇꯤꯚꯤꯗꯤ ꯌꯥꯝ ꯌꯦꯡꯒꯜꯂꯦꯕꯀꯣ ꯚꯤꯗꯤꯑꯣ ꯐꯣꯟꯁꯦ ꯃꯦꯁꯦꯖ ꯊꯥꯕ ꯌꯥꯝ ꯀꯟꯕ ꯑꯗꯨꯅ ꯋꯥꯆꯞ ꯀꯩꯀꯥꯁꯦ ꯌꯥꯝ ꯀꯟꯅ ꯄꯥꯏꯗꯕꯤ ꯀꯣꯜ ꯁꯠ ꯇꯧꯕꯤ ꯃꯤꯅ ꯃꯦꯁꯦꯖ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯛꯑꯗꯤꯅꯦ ꯀꯣꯜ ꯁꯠ ꯇꯧꯕ ꯑꯗꯨꯒ ꯑꯩꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯍꯥꯏꯔꯣ ꯍꯥꯟꯅ ꯑꯩ ꯏꯌꯥꯝꯕ ꯀꯩꯅꯣꯒꯤ ꯔꯤꯖꯜꯒꯤ ꯃꯇꯥꯡꯗꯣ ꯑꯩꯁꯨ ꯐꯤꯕꯝ ꯆꯥꯖꯗꯦꯕꯀꯣ ꯏꯌꯥꯝꯕ ꯑꯩꯁꯨ ꯆꯍꯤ 3 ꯐꯥꯔꯦꯕ ꯁꯣꯏꯅꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤꯅ ꯊꯣꯝꯕꯤꯔꯝꯕꯗꯒꯤ ꯈꯣꯡꯁꯦ ꯅꯥꯝ ꯌꯥꯎꯈꯤꯗ꯭ꯔꯦꯕꯀꯣ ꯅꯥꯝ ꯌꯥꯎꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨ ꯃꯃꯥꯡ ꯊꯥꯅꯕ ꯑꯩ ꯇꯧꯅꯀꯣ ꯑꯩꯅ ꯉꯁꯤ ꯆꯠꯄ ꯉꯝꯃꯛꯄ ꯒꯥꯔꯤ ꯊꯧꯕ ꯉꯝꯃꯛꯄꯒꯨꯝꯕꯁꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯨ ꯔꯤꯂꯦꯇꯤቭ ꯂꯩꯕꯗ ꯎꯅꯕ ꯆꯠꯄ ꯃꯅꯤꯄꯨꯔꯁꯦ ꯍꯥꯏꯗꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯥꯗ ꯀꯩꯅꯣꯝꯃ ꯊꯣꯛꯑꯒꯁꯨ ꯑꯩꯅ ꯁꯤꯗ ꯄꯣꯠ ꯆꯥꯎꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯍꯧꯖꯤꯛ ꯏꯌꯥꯝꯕ ꯔꯪꯒꯤꯂꯥꯜ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯗꯩꯗꯤ ꯏꯌꯥꯝꯕ ꯖꯣꯁꯦꯐ ꯑꯩꯈꯣꯏꯅꯁꯨ ꯐꯤꯂꯝꯗ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯩꯔꯁꯨ ꯍꯥꯏꯗꯤ ꯇꯦꯂꯤꯚꯤꯖꯟꯗ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯅꯨꯡꯗꯤ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯈꯪꯉꯛꯑꯦꯗꯅꯀꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯥꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯁꯦꯟ ꯄꯥꯏꯕ ꯅꯠꯇꯦ ꯏꯌꯥꯝꯕ ꯀꯩꯝꯇ ꯂꯩꯇꯦ ꯕꯠ ꯑꯩ ꯏꯌꯥꯝꯕꯗ ꯀꯩꯅꯣꯝꯇꯪ ꯊꯥꯔꯛꯀꯦ ꯍꯥꯏꯅ ꯏꯌꯥꯝꯕ ꯁꯤ ꯅꯝꯕꯔꯁꯤꯒ ꯖꯤꯄꯦ ꯂꯩꯅꯤꯕꯀꯣ ꯍꯣꯏ ꯑꯗꯨ ꯑꯩꯒꯤ ꯑꯗꯨꯒꯤ ꯅꯝꯕꯔꯒꯤ ꯖꯤꯄꯦꯗꯨꯗ ꯍꯧꯖꯤꯛꯁꯦ ꯉꯁꯥꯏꯁꯨ ꯑꯩ ꯕꯦꯡꯛꯇ ꯑꯇꯩꯃ ꯊꯥꯗꯅ ꯀꯩꯅꯣ ꯇꯧꯔꯨꯔꯦ ꯑꯗꯨꯒ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯅ ꯌꯥꯔꯦ ꯈꯣꯠꯂꯦ ꯑꯃꯨꯛ ꯍꯥꯏ ꯑꯗꯨ ꯑꯃꯅ ꯌꯥꯗꯦꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯑꯩꯅ ꯅꯪꯅ ꯄꯩꯁꯥ ꯀꯥꯞꯄꯛꯀꯦ ꯅꯝꯕꯔ ꯑꯃ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯥꯞꯄꯣ ꯑꯣꯀꯦ ꯏꯌꯥꯝꯕ ꯑꯗꯨꯒ ꯃꯥꯅ ꯅꯪꯅ ꯀꯥꯞꯈꯤꯕꯒꯤ ꯀꯩꯅꯣꯗꯨ ꯋꯥꯆꯞꯇ ꯀꯩꯅꯣꯗꯨꯁꯨ ꯊꯥꯖꯤꯜꯂꯣ ꯍꯣꯏ ꯏꯌꯥꯝꯕꯒꯤ ꯁꯤꯗꯩꯁꯤꯒ ꯋꯥꯆꯞ ꯌꯥꯎꯕꯤꯕ꯭ꯔꯥ ꯌꯥꯎꯋꯦ ꯍꯣꯏ ꯐꯦꯁꯕꯨꯛꯀꯤ ꯀꯃꯦꯟꯗꯨꯗꯁꯨ ꯑꯗꯨꯝ ꯀꯥꯞꯁꯤꯟꯕ ꯌꯥꯏ ꯀꯣ ꯍꯣꯏ ꯏꯌꯥꯝꯕ ꯇꯧꯔꯣ ꯑꯗꯨꯗꯤ ꯍꯣꯏ ꯐꯔꯦ ꯍꯜꯂꯣ ꯇꯥꯏ ꯀꯅꯥ ꯕ꯭ꯔꯗꯔꯒꯤ ꯅꯝꯕꯔꯁꯦ ꯕ꯭ꯔꯗꯔꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯐꯦꯁꯕꯨꯛꯇ ꯐꯪꯕꯅꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯪꯒꯤꯂꯥꯜꯒꯤ ꯃꯁꯥ ꯉꯝꯕꯒꯤ ꯃꯇꯥꯡꯗꯣ ꯃꯇꯦꯡ ꯈꯔꯇꯪ ꯑꯩꯁꯨ ꯄꯥꯡꯕ ꯉꯝꯅꯕ ꯍꯥꯏꯅ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦ ꯑꯁꯥꯝꯗꯩꯅꯦ ꯇꯧꯔꯛꯏꯁꯦ ꯑꯁꯥꯝꯗꯒꯤꯅꯦꯕ ꯍꯣꯏ ꯑꯣ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯑꯣꯖꯥꯒꯤ ꯀꯩꯅꯣꯒꯤꯁꯦ ꯁꯤ ꯅꯝꯕꯔꯁꯤꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕꯀꯣ ꯁꯤ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯂꯩꯕꯅꯦ ꯍꯣꯏ ꯑꯁꯥꯝ ꯀꯥꯏꯋꯥꯏꯗꯩ ꯑꯣꯏꯕꯅꯣ ꯑꯁꯥꯝ ꯁꯤꯕꯁꯥꯒꯔꯗꯩꯅꯦ ꯑꯩꯅ ꯁꯤꯕꯁꯥꯒꯔꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯦ ꯈꯣꯡꯁꯦ ꯑꯦꯛꯁꯤꯗꯦꯟꯗ ꯌꯥꯎꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯋꯥꯕ ꯇꯥꯔꯛꯄꯅꯤꯅ ꯁꯦꯟ ꯂꯩꯇꯕ ꯑꯋꯥꯕ ꯇꯥꯔꯛꯑꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯑꯗꯨꯝ ꯏꯁꯥꯒꯤ ꯏ ꯃꯔꯤꯗ ꯑꯃꯨꯛ ꯈꯜꯂꯤꯗꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯁꯤ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄꯤꯛꯉꯩꯗ ꯊꯦꯡꯅꯔꯛꯄꯅꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯪꯗꯦ ꯀꯣꯃꯦꯗꯤ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯅꯣꯛꯈꯠꯂꯛꯄꯅꯤꯅ ꯑꯣꯖꯥꯅ ꯉꯁꯤ ꯅꯥꯔꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯉꯝꯕ ꯄꯤꯅꯔꯒꯗꯤ ꯑꯗꯨꯝ ꯑꯦꯃꯥꯎꯟꯠꯇꯣ ꯌꯥꯝꯈ꯭ꯔꯒꯗꯤ ꯃꯇꯦꯡ ꯑꯣꯏꯅꯤꯗꯅꯀꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ 1000 ꯈꯛ ꯖꯤꯄꯦ ꯇꯧꯔꯛꯀꯦ ꯈꯟꯕ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣꯟꯐꯥꯔꯝ ꯑꯣꯏꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯗꯩ ꯂꯣꯏ ꯇꯧꯔꯛꯄ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅꯤ ꯃꯥꯁꯨ ꯁꯨꯝ ꯅꯔꯚꯁ ꯀꯩꯀꯩꯒꯤ ꯃꯥꯁꯨ ꯁꯣꯜꯂꯛꯄ ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯃꯃꯥꯡ ꯆꯍꯤ ꯃꯅꯤꯄꯨꯔ ꯆꯠꯂꯝꯃꯦ ꯔꯤꯂꯦꯇꯤꯚ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯗ ꯑꯩ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯒ ꯗꯤꯖꯦꯕꯜ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯃꯤꯡ ꯀꯔꯤ ꯂꯥꯞꯅ ꯂꯩꯔꯁꯨꯀꯣ ꯃꯤꯡꯗꯤ ꯀꯩ ꯃꯤꯡꯁꯦ ꯑꯦꯝꯄꯨꯇꯤ ꯅꯥꯎ ꯍꯥꯏꯅ ꯂꯩꯕꯤꯕꯅꯦ ꯑꯩꯅ ꯈꯪꯕꯁꯦ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯍꯟꯗꯛ ꯁꯨꯝ ꯂꯥꯛꯑꯝꯕ ꯈꯣꯠꯂꯝꯕ ꯁꯨꯃꯥꯏ ꯕ꯭ꯂꯣꯛ ꯇꯧꯕꯗꯣ ꯑꯣꯏꯗꯣꯏꯔꯥ ꯃꯥꯅꯦ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯈꯣꯡ ꯀꯩꯅꯣ ꯍꯥꯞꯄꯦ ꯍꯥꯏꯕꯗꯤ ꯌꯣꯠ ꯀꯩꯅꯣ ꯍꯥꯞꯄꯦ ꯑꯗꯨꯗꯨꯅꯦ ꯑꯩꯅ ꯃꯥ ꯂꯥꯛꯑꯕ ꯑꯗꯨꯅ ꯑꯗꯨꯅ ꯑꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯂꯩꯔꯤꯕ ꯗꯤꯁꯦꯕꯜ ꯁꯣꯁꯥꯏꯇꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅꯃꯛꯁꯦ ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯤꯡꯉꯛꯄ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯂꯥꯏꯐꯁꯤꯒ ꯍꯧꯖꯤꯛꯀ ꯈꯦꯠꯅꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯝ ꯂꯥꯞꯅ ꯃꯌꯥꯡ ꯃꯔꯛꯇ ꯆꯥꯎꯔꯒꯁꯨ ꯈꯟꯕꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯈꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯂꯝ ꯂꯥꯞꯄꯁꯨ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯔꯗꯤ ꯑꯩꯈꯣꯏꯁꯦ ꯋꯥꯔꯣꯏꯀꯣ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯟꯅꯒꯤ ꯐꯦꯁꯇꯣ ꯂꯥꯜꯂꯛꯄꯅꯤꯅꯀꯣ ꯑꯋꯥꯕ ꯀꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯅ ꯋꯥꯔꯛꯄ ꯆꯍꯤ ꯑꯃ ꯑꯩꯁꯨ ꯁꯦꯟ ꯋꯥꯔꯛꯄ ꯑꯩꯈꯣꯏ ꯂꯝ ꯌꯣꯜꯂꯛꯄ ꯌꯥꯝ ꯑꯋꯥꯕ ꯐꯦꯁꯁꯦ ꯂꯥꯜꯂꯛꯄꯅꯤꯅ ꯍꯧꯖꯤꯛ ꯏꯆꯤꯟ ꯏꯅꯥꯎꯗ ꯑꯋꯥꯕ ꯊꯣꯛꯑꯗꯤ
ꯈꯪꯗ꯭ꯔꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗꯤ ꯈꯪꯉꯒꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯩꯀꯣ ꯈꯪꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯋꯥꯅꯤ ꯍꯣꯏ ꯑꯗꯨꯅ ꯂꯩꯕ ꯂꯩꯇꯕꯁꯤꯗꯤ ꯏꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯕ ꯍꯧꯖꯤꯛ ꯈ꯭ꯋꯥꯏ ꯋꯥꯔꯤꯁꯤꯗꯤ ꯑꯣꯖꯥꯅꯤꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯣꯖꯥꯅꯤ ꯌꯥꯝ ꯍꯣꯏ ꯊꯨꯅ ꯐꯕ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯗꯤ ꯕ꯭ꯔꯗꯔꯒꯤꯗꯨꯒ ꯑꯗꯨꯝ ꯇꯥꯛꯄꯛꯑꯒꯦꯀꯣ ꯑꯩ ꯁꯣꯏꯅ ꯇꯝꯖꯔꯒꯦ ꯃꯁꯥꯗ ꯍꯣꯏ ꯕ꯭ꯔꯗꯔ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯕ꯭ꯔꯗꯔ ꯍꯣꯏ ꯐꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ ꯑꯩ ꯑꯣꯖꯥꯗ ꯐꯣꯟ ꯇꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯖꯣꯁꯦꯞꯅ ꯍꯥꯏꯔꯦ ꯃꯥꯒꯤ ꯒꯨꯒꯜ ꯄꯦꯒꯤ ꯅꯝꯕꯔꯁꯦ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦꯅ ꯑꯗꯨ ꯃꯇꯨꯡꯗ ꯀꯣꯟꯅ ꯐꯦꯁꯕꯨꯛꯇ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯦꯖꯁꯤꯒ ꯍꯥꯞꯄ ꯀꯥꯟꯗ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯌꯥꯎꯋꯦ ꯕ꯭ꯔꯗꯔ ꯑꯃꯒꯤꯀꯣ ꯄꯥꯎꯅꯥ ꯊꯧꯗꯥꯝ ꯍꯥꯏꯅ ꯑꯗꯣ ꯕ꯭ꯔꯗꯔꯗꯨꯒ ꯑꯩ ꯀꯣꯟꯇꯦꯛ ꯇꯧꯅꯔꯦ ꯑꯗꯨ ꯀꯣꯟꯇꯦꯛ ꯇꯧꯅꯔ ꯃꯇꯨꯡꯗ ꯕ꯭ꯔꯗꯔꯒꯤ ꯖꯤꯄꯦꯁꯦ ꯌꯥꯏ ꯍꯥꯏꯔꯦ ꯑꯗꯨꯗ ꯑꯩꯅ ꯑꯉꯝꯕ ꯂꯨꯄꯥ 1,000 ꯑꯃꯈꯛ 1,000 ꯈꯛꯇꯅꯤ ꯑꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯆꯥꯎꯋꯦꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯩꯁꯨ ꯄꯩꯁꯥ ꯂꯩꯇꯦ ꯑꯩꯒꯤꯁꯨ ꯈꯣꯡꯁꯦ ꯍꯧꯖꯤꯛ ꯁꯦꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯌꯥꯝ ꯋꯤꯛ ꯑꯣꯏ ꯂꯩꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯈꯣꯡꯁꯦ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯅꯤ ꯈꯣꯡ ꯁꯤꯟꯒꯗꯕꯅꯤ ꯎꯞꯄꯤꯕ ꯄꯥꯔꯠ ꯀꯌꯥ ꯑꯃ ꯑꯁꯤ ꯃꯃꯜ ꯌꯥꯝ ꯌꯥꯝꯃꯤ ꯕꯠ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯣꯖꯥꯗ ꯁꯦꯟ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯑꯗꯨꯅ ꯑꯩ ꯁꯤꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯑꯩ ꯁꯤꯗ ꯂꯩꯔꯁꯨ ꯑꯗꯨꯒ ꯄꯨꯛꯅꯤꯡꯗꯤ ꯇꯁꯦꯡꯅ ꯏꯃꯥ ꯂꯩꯕꯥꯛ ꯑꯗꯨꯒ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤꯗꯃꯛꯇꯅ ꯑꯋꯥ ꯑꯅꯥꯗ ꯁꯔꯨꯛ ꯌꯥꯅꯤꯡꯉꯤ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯗꯁꯨ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯈꯟꯕꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯩꯔꯁꯨ ꯏꯔꯥꯡ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯒꯁꯨꯀꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯗꯕ ꯁꯨꯡꯅ ꯅꯠꯇꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯏꯅꯥꯎꯅ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯇꯥꯔꯒꯗꯤꯀꯣ ꯇꯁꯦꯡꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯅꯆꯥꯁꯤꯅ ꯅꯕꯨꯡ ꯑꯁꯤꯅ ꯑꯗꯨꯒ ꯅꯄ꯭ꯋꯥꯁꯤꯅ ꯍꯥꯏꯗꯤ ꯂꯩꯔꯤꯁꯦ ꯁꯣꯝꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯐꯝꯗ ꯈꯪꯕ ꯅꯠꯇꯦ ꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯒ ꯑꯗꯨꯒ ꯐꯤꯕꯝ ꯁꯨꯃꯥꯏꯅ ꯆꯥꯗꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯋꯥꯅ ꯂꯩꯕꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯑꯣꯖꯥ ꯔꯪꯒꯤꯂꯥꯜꯒꯤ ꯁꯨꯃꯥꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯈꯔ ꯇꯧꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩ ꯈꯤꯇꯪꯈꯛ ꯁꯦꯟ ꯂꯩꯔꯒꯁꯨ ꯑꯁꯨꯃꯥꯏꯅ ꯄꯥꯡꯕꯗꯧꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯥꯡꯕꯤꯔꯒꯗꯤ ꯑꯣꯖꯥꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯊꯨꯅ ꯐꯔꯛꯀꯅꯦꯅ ꯈꯜꯂꯤ ꯐꯁꯨ ꯐꯕꯤꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯀꯣ ꯍꯥꯏꯕꯗꯤ ꯑꯐꯥꯎꯕ ꯑꯥꯔꯇꯤꯁꯈꯩꯁꯦ ꯃꯁꯤ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯑꯁꯣꯟꯕ ꯑꯗꯨꯒ ꯑꯅꯥꯕ ꯌꯥꯎꯔꯛꯄꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯣꯖꯥ ꯔꯪꯒꯤꯂꯥꯜ ꯍꯛꯆꯥꯡ ꯐꯔꯒ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯣꯖꯥ ꯌꯥꯝ ꯊꯨꯅ ꯐꯕꯤꯔꯣ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯨꯝꯕ ꯐꯤꯂꯝꯒꯨꯝꯕꯗ ꯀꯨꯝꯕꯤꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯦꯟꯇꯔꯇꯦꯟ ꯀꯨꯏꯅ ꯇꯧꯕꯤꯈꯣ ꯑꯣꯖꯥ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯕꯤꯌꯨꯀꯣ ꯃꯁꯤꯃꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯇꯧꯅꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩ 1,000 ꯊꯥꯈꯔꯦ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯏ ꯑꯩꯅ ꯃꯁꯤꯡ ꯈꯤꯇꯪꯈꯛ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯇꯧ ꯉꯝꯕꯁꯦ ꯑꯩꯁꯨ ꯁꯦꯟ ꯈꯨꯗꯣꯡꯆꯥꯕ ꯅꯠꯇꯦ ꯕꯠ ꯅꯨꯡꯁꯤ ꯑꯁꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯁꯔꯨꯛ ꯌꯥꯕꯁꯦ ꯑꯩꯁꯨ ꯑꯋꯥꯕ ꯐꯦꯁꯇꯣ ꯂꯥꯜꯂꯛꯄꯅꯤꯅ ꯉꯁꯤ ꯀꯥꯎꯕ ꯉꯝꯗꯦ ꯃꯌꯥꯝ ꯑꯁꯤꯃꯇꯪ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯏꯪꯊꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯃꯁꯤꯃꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯇꯦꯛꯇ ꯀꯥꯏꯗ ꯂꯩꯕꯤꯌꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ